Thayna mamangayki matam amada khul amada angang unabi kaboklei kaubi amaibi ama leirami. Amaibi kaboklei ahal khara oire. Amaibi kaboklei gi mapuroibasu leikidre. Amaibi kaboklei machasu yauramde mayumda matomta leijarami. Khul aduda angang unaba amaibi amata leiramde. Amaibi kaboklei natana. Aduna amaibi kaboklei na unarami. Aduna kaboklei adu masada napal karami. Mana angang unabagi launingba sel laurami. Amaibi kaboklei gi khulda sanajawba kobu nupa amasu leirami. Sanajawbagi nupi Purnima do tha leplami. Sanajawbadi umangda u yalaga madudagi fanglakpa sel aduna magi imung adu punarami. Purnimana nupa ngasidi thabak chatpiraroidabra. Sanajawbana magi nupida asumna hairami. Nupi hojikti nangsu tha surabanina aina yumdagi chathokpusu ai nuwaitre. Aduna nangna angang unajiba phawbadi thabak suba ase chatlaroigi. Nupa nangna thabak suba chatrabadi imung asidi karamna tawgani. Nupi aina tungsinuna thamba sel khara lei maduna sizinarasi. Asamna matai manaw anido wari sanarami. Makhoi khul adugi khulakpagi nupi khulakpi aduso angang unagadabagi tha suduna ngaiduna leirami. Khulakpina nupa handak pokadoriba icha asisu mamangda pokiba icha ahum adugumna sina poklaklabadi karam tawgani. Nupi adumna haigana aikhoigi su isorna icha soidana pinabigani. Nupa handaka icha ase sina poklaklabadi aidi itomta sikini. Asukwana thabum tara wana nawpuduna poklaga ichagi minungsi su phangdaba. Nupi adumna haigana phatte se siguma matam asidi wakal nungai ba khanduna legadabani. Ai kaithil phawbadang chatlaga nga leirugi asidi nga thongba chasi. Ase haramlaga khulakpa su chatkirami. Mau khara asumna wari sanarami. Mau amana ima amaibi kaboklei se hindi hemalabani. Khul asida angang unabi amaibi mana tana leitre haibagi khudong chaba ase laudunane mana tawningbata tawduna leiri. Hindi yamna henmalabani da kanagi angang ama unabadabo phau sangbai mangaga lupa mangaga lobasibu kanana hunagi. Ina khunba midabudi phai nongmagi suraga chaba ikhoidadi yam ware. Asamna mausing ado makhoi masel wari sanarami. Nongma nini haukhre Purnimana magi nupa sanajawbada asumna hairami. Nupa ngasidi isase kari nongma tawi ima amaibi kabokleido amukta kaubirugera. Nasa nuwaitre haiba ima amaibi kabokleido ai kaururagi. Nangbu natomda lehobu yagadro makhagi teimadu kaurugi maga leminaramgiro. Nupa kaururano ai tomta leirambagi yani. Pare pare adudi ai laurukigiko nang phajana leiram. Ase haramlaga sanajawbado amaibi kabokleibu kobo chatkirami. Sanajawba asum lakpana amaibi kabokleigi mayum yaurami. Sanajawba sumangda leptona amaibi kabokleibu kaurami. Kabokleisu imungdagi thoglai. Sumangda sanajawba leptona leirambado ubada haima sanajawba nang lakpabu kaidaurage. Ima maibi aigi nupi ado angang amukta unabiyo. Angang unabiyo haiba aina angang unabagi nang aingonda phau sangbai manga lupa manga amaga piba taba. Ima maibi aluk yamba phawga silgadi aidi kadaidagi aidi nongmugi aphang aphangwa suraga hingjabani. Aina hairibasing ado piba ngamloidaba oiradi aidi chatpa ngamlo. Thangnaba khulda chatlaga nangi nupiga angang unabagi amaibi ama thiruro. Wahai ase hairamlaga mai adu leiduna amaibi kaboklei adu changkhige tawi. Sanajawbana amaibi kabokleibu khamlami. Ima amaibi na haiba phawga silgada ai pijaragi. Ima maibi aikhoida amta chatlusi. Adunidana aina wana honaraga nakhoigisu nacha phanglibani. Aigisu awaman matik chana piba tabani. Ngaihakta mafam asida leiram ima imungda pugadaba pochai lauthoklukhigi. Ase hairamlaga kabokleidu imungda changduna pugadaba pochai singado khaw amada haplaga mapanda thoklai. Kaboklei mamang thongado chetna lon sinduna sanajawbada yengduna lao chatlasi. Kabokleiga sanajawbaga so chatpa haurami. Tanja aduda khulakpa aduso khara pakhatna laklami. Madu ubada kabokleina khulakpa nangdi karaidano ipa pakhatna su'i. Ima maibi
ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯍꯧꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡ ꯎꯅꯕ ꯆꯠꯀꯦꯅ ꯊꯣꯔꯛꯂꯤꯕꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯑꯄꯥꯝꯕ ꯁꯦꯜ ꯑꯗꯨ ꯑꯩ ꯄꯤꯖꯒꯦ ꯑꯩꯒꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯁꯤ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣꯛꯂꯩꯗꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯀꯕꯣꯛꯂꯩ ꯁꯅꯥꯖꯥꯎꯕꯗ ꯌꯦꯡꯗꯨꯅ ꯁꯅꯥꯖꯥꯎꯕ ꯅꯪ ꯆꯠꯂꯝꯃꯣ ꯏꯃꯥ ꯈꯨꯂꯥꯛꯄꯤꯗꯣ ꯍꯥꯟꯅ ꯑꯉꯥꯡ ꯑꯃꯨꯛꯇ ꯎꯅꯕꯤꯔꯨꯈꯤꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯆꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯅꯤꯅꯦꯍꯦ ꯈꯨꯂꯥꯛꯄ ꯃꯥꯒꯤ ꯊꯕꯛ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯑꯉꯥꯡ ꯎꯅꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯁꯅꯥꯖꯥꯎꯕꯁꯨ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯦ ꯀꯕꯣꯛꯂꯩꯒ ꯈꯨꯂꯥꯛꯄꯒꯁꯨ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯅꯨꯄꯥ ꯏꯃꯥ ꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯀꯧꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯕꯤꯔꯛꯑꯒꯦ ꯅꯨꯄꯤ ꯏꯃꯥ ꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯗꯣ ꯈꯨꯂꯥꯛꯄꯤ ꯑꯉꯥꯡ ꯎꯅꯕ ꯆꯠꯈꯤ ꯈꯨꯂꯥꯛꯄꯤꯒꯤ ꯑꯉꯥꯡ ꯎꯅꯕ ꯂꯣꯏꯕꯒ ꯂꯥꯛꯀꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯅꯨꯄꯥ ꯁꯣꯝꯗ ꯈꯨꯂꯥꯛꯄꯒ ꯀꯕꯣꯛꯂꯩꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯏꯃꯥ ꯃꯥꯏꯕꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯟꯗꯛꯀ ꯏꯆꯥ ꯑꯁꯤ ꯁꯤꯅ ꯄꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯂꯔꯣꯏ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯅ ꯄꯣꯛꯀꯗꯣꯏꯅꯣ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯁꯣꯏ ꯑꯉꯥꯝꯇꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯁꯨ ꯈꯨꯂꯥꯛꯄꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯎꯅꯔꯝꯃꯤ ꯍꯟꯗꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯁꯤꯅ ꯄꯣꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯃꯩꯇꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯈꯨꯂꯥꯛꯄꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯉꯥꯡ ꯎꯅꯕꯤꯔꯕ꯭ꯔꯥ ꯎꯅꯔꯦ ꯈꯨꯂꯥꯛꯄ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯁꯤꯅ ꯄꯣꯛꯂꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯀꯞꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯧꯗꯕ꯭ꯔꯥ ꯃꯥꯗꯤ ꯈꯪꯍꯧꯔꯕ꯭ꯔꯥ ꯈꯨꯂꯥꯛꯄꯤꯗꯤ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯤꯅꯤ ꯈꯨꯂꯥꯛꯄ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯗꯣ ꯑꯩ ꯄꯤꯖꯒꯦ ꯈꯨꯂꯥꯛꯄ ꯁꯨꯝꯗꯧꯔꯁꯤ ꯁꯅꯥꯖꯥꯎꯕꯒꯤ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯔꯁꯤ ꯈꯨꯂꯥꯛꯄ ꯌꯥꯝꯅ ꯉꯛꯅ ꯏꯃꯥ ꯃꯥꯏꯕꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯊꯣꯛꯅꯒꯗꯧꯔꯤꯕ ꯑꯩ ꯍꯥꯟꯅ ꯁꯅꯥꯖꯥꯎꯕ ꯈꯣꯏꯗ ꯆꯠꯂꯝꯂꯒꯦ ꯑꯁꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯁꯅꯥꯖꯥꯎꯕ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯥꯛꯑꯣ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯍꯦꯛ ꯎꯅꯕꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯦ ꯑꯣꯟꯅꯔꯁꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯐꯕꯔꯅꯤ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯕ ꯁꯅꯥꯖꯥꯎꯕꯒꯤ ꯅꯨꯄꯤꯗꯤ ꯅꯍꯥ ꯌꯥꯝꯅ ꯑꯣꯏ ꯈꯨꯂꯥꯛꯄꯤꯒꯤꯗꯤ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯂꯥꯛꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯈꯨꯂꯥꯛꯄꯁꯨ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯦ ꯀꯕꯣꯛꯂꯩ ꯑꯗꯣ ꯁꯅꯥꯖꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯖꯥꯎꯕ ꯀꯕꯣꯛꯂꯩꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯛꯄꯤꯔꯗꯅ ꯁꯣꯝꯗ ꯆꯪꯁꯤ ꯏꯃꯥ ꯃꯥꯏꯕꯤ ꯁꯅꯥꯖꯥꯎꯕ ꯅꯪꯗꯤ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯉꯥꯡ ꯎꯅꯕꯗꯅꯦ ꯅꯨꯄꯥ ꯌꯥꯎꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯄꯨꯔꯅꯤꯃꯥꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯅꯕꯒ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯅꯥꯖꯥꯎꯕꯅ ꯇꯥꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯈꯨꯂꯥꯛꯄꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨꯗꯨ ꯄꯨꯗꯨꯅ ꯁꯅꯥꯖꯥꯎꯕ ꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯁꯨ ꯁꯅꯥꯖꯥꯎꯕꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯑꯣꯟꯅꯔꯝꯃꯤ ꯈꯨꯂꯥꯛꯄꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯁꯨ ꯑꯉꯥꯡ ꯑꯁꯤꯕ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝꯗ ꯁꯅꯥꯖꯥꯎꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯁꯤꯅ ꯄꯣꯛꯂꯤꯅꯦ ꯁꯅꯥꯖꯥꯎꯕ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯁꯤꯅ ꯄꯣꯛꯂꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯃꯇꯝ ꯌꯥꯝꯅ ꯂꯩ ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯧꯒ ꯁꯦꯜꯒꯗꯣ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯗꯨ ꯃꯥꯒꯤ ꯃꯆꯥ ꯁꯤꯅ ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯁꯅꯥꯖꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯈꯨꯂꯥꯛꯄꯒ ꯈꯨꯂꯥꯛꯄꯤꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ
ꯀꯕꯣꯛꯂꯩꯅ ꯈꯨꯜꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯈꯨꯜꯗ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯗ ꯃꯟꯇꯤꯛꯅꯔꯝꯗꯦ, ꯑꯄꯤꯕ ꯁꯦꯜ ꯈꯔ ꯑꯗꯨꯃꯛ ꯂꯧꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯑꯉꯥꯡ ꯎꯅꯍꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯗ ꯑꯉꯥꯡ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯗꯣ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯒ ꯁꯅꯥꯖꯥꯎꯕꯒꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯤ ꯈꯨꯜꯂꯥꯛꯄꯅ ꯄꯤꯔꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯛꯄꯅ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯉꯥꯡ ꯎꯅꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯀꯕꯣꯛꯂꯩꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯖꯥꯎꯕꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄ ꯑꯗꯨ ꯀꯕꯣꯛꯂꯩꯅ ꯎꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯖꯥꯎꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯥ ꯁꯨꯒꯗꯧꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯇꯝꯗꯣ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯎꯀꯣ, ꯑꯃꯨꯛ ꯐꯪꯖꯤꯟꯅꯅꯤ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯩꯁꯨ ꯐꯪꯖꯤꯟꯅꯔꯔꯣꯏꯗ꯫ ꯍꯟꯗꯛ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯄ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯣꯏꯅ ꯎꯅꯍꯜꯂꯒꯦ꯫ ꯃꯥꯗꯤ ꯁꯦꯜꯁꯨ ꯃꯟꯇꯤꯛꯅꯗꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯁꯨ ꯎꯃꯪꯗ ꯎꯗꯣ ꯑꯃꯨꯛꯇ ꯌꯥꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯁꯥꯎꯅꯤꯡꯅ, ꯃꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯀꯅꯥꯃꯇꯅ ꯅꯦꯛꯄꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯃꯥꯏꯕꯤꯗꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯗꯠꯀꯅꯤꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯥꯡꯒꯜꯅ ꯀꯟꯗꯅ ꯊꯕꯛ ꯁꯨꯔꯒ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ꯫ ꯀꯕꯣꯛꯂꯩꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯒ ꯈꯨꯜꯂꯥꯛꯄꯤꯒ ꯃꯆꯥꯅꯨꯄꯥ ꯁꯥꯏꯑꯣꯟꯒ ꯍꯔꯥꯎꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯀꯕꯣꯛꯂꯩꯕꯨ ꯎꯕꯗ, ꯏꯃꯥ ꯑꯃꯥꯏꯕꯤ ꯂꯥꯛꯄꯤꯔꯤ꯫ ꯏꯃꯥꯁꯦ ꯅꯪꯒ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯑꯃꯥꯏꯕꯤ? ꯃꯄꯥꯟ ꯑꯁꯤꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯅꯨꯡ ꯆꯪꯁꯦ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒ ꯈꯨꯜꯂꯥꯛꯄꯒꯗꯣ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯒ ꯇꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯈꯨꯜꯂꯥꯛꯄ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯦꯛꯄꯤꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯄ ꯑꯃꯥꯏꯕꯤ ꯑꯗꯨ ꯑꯣꯏꯅ ꯅꯦꯛꯈ꯭ꯔꯦ꯫ ꯃꯤ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯦꯛꯄꯤꯗ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯣ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯏꯑꯣꯟ ꯑꯁꯤ ꯆꯥꯎꯔꯤꯅꯤꯍꯦ꯫ ꯋꯥꯐꯝ ꯑꯁꯦ ꯁꯅꯥꯖꯥꯎꯕꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯥꯏꯑꯣꯟꯁꯦ ꯁꯅꯥꯖꯥꯎꯕꯅ ꯁꯣꯏꯗꯅ ꯂꯧꯈꯤꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯈꯔ ꯄꯥꯈꯠꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯍꯧꯗꯣꯛꯄꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯨꯜꯂꯥꯛꯄ, ꯁꯥꯏꯑꯣꯟ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯁꯥꯏꯑꯣꯟ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯏꯃꯥ ꯑꯃꯥꯏꯕꯤꯗ ꯄꯤꯖꯈ꯭ꯔꯕꯗꯨꯗꯤ? ꯅꯪꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯏꯑꯣꯟꯗꯤ ꯅꯪꯒꯤꯗ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯂꯨꯄꯥ 100 ꯄꯤꯌꯨ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ? ꯂꯨꯄꯥ 10 ꯄꯤꯔꯒꯦ꯫ ꯐꯔꯦ, ꯑꯩ ꯁꯅꯥꯖꯥꯎꯕ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯀꯕꯣꯛꯂꯩꯕꯨ ꯈꯝꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯤꯟꯖꯔꯛꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯐꯝ ꯑꯁꯦ ꯁꯅꯥꯖꯥꯎꯕꯗ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯆꯠꯈꯤꯕꯒ ꯈꯨꯜꯂꯥꯛꯄꯗꯨ ꯀꯥ ꯑꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯂꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ? ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯨꯔꯤꯕꯅꯣ? ꯐꯔꯦ, ꯃꯁꯤꯒꯤ ꯐꯠꯇꯕꯤ ꯑꯃꯥꯏꯕꯤ ꯑꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯍꯣꯔꯦꯟ꯫ ꯍꯣꯔꯦꯟ ꯍꯤꯡꯂꯣꯟꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜꯂꯥꯛꯄꯗꯨ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯨꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯌꯨꯝ ꯂꯥꯟꯅ ꯇꯥꯕꯅꯤꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤ ꯌꯨꯝ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯁꯤꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ
Moi mapa ima amaibi kaboklegi mayumda maina chaktuna ima amaibi kabokleidu sire haina hainene kulakpa sukhangdaba saduna karino ne mama nangna harisiba madubu chumlabro matau karamna maina chakliba ja ai nga hakta chatuna hangnukike hoi hoi hangbiru ro moi mapa kulakpa so hangba chakhirami asumna matam khara hauki Sanajawbaga Purnima so masak mataw yamna phasabi machanupi ama phangjarami Sanajawbana machanupi adugi maming nungshina Sakhenbi haina kaurami chahi kharagi matungni Sakhenbi sulai sabi pharami Sakhenbi adugi matik masak mataw phajarami khul adugi pakhangda natana thangnaba khuldagi so Sakhenbi bu lumba nupa mayam ama laklami sayona su Sakhenbi bu pamjarami Sakhenbi gi mata thoinu do Sakhenbi khoida laklami thoinu sumangda leptuna Sakhenbi bu kaurami Sakhenbi su imungdagi thoklai mata thoinu bu ubada momon noktuna ita nang laira lao imungda jangse ita mapan sida dam phamase ita lakpadi kai chani ita ngata leiramuko ai maningdagi hainaw mun be heuruge hainaw chase hainaw ga lairita aina laise tagi nateda ta sayona haimanbadagi nangina asdai laklibani ta sayona kai hainoita Ho ta sayona nangse yam nungsije haye amta haibiu haiduna aingonda takpada yadre adoida nangbu kai khalige ita adugi wafam loyadi yareda tosi kaigi toktoino ita ta sayonda leiradi yam nungaina leidoini seningbada se chaningbada cha tawduna masak haira phajai khulasida leiriba leisabi mayamna ngaunaribani ai phonga ta sayongi masaktudi adu oiragana sayondo ita oina koinarodana Ho ta sayona pamlibadi aina tiye ita ne ita kogya bikro kaidoragi ita ita ta sayoni khulasigi khulakpagi machani aduga ina lairaba macha maga ikhoiga thak yamna khetnei deita ita nusinabadabu thakne mawangba haiba mu leibro thakne mamigi thamoi pandabro aidi khangde ta sayonda ita ne yare haiduna haikradabani adumnaga hairnu ko ita hayeng miwa masa taba ingam wazaraklaba ima bababu Mina thina ngangna hanbada ai pamde ita nang wakhal yamni henjina khaleda ta sayondo aduguma minate asumna thoinuga Sakhenbi ka wari sanarami Sanajawbaga Purnima ga sunumidang chengwanuna halaklami Purnima machabu kaurami Sakhenbi so mapanda tholai ima ga babaga ngasidi thenge kaidawa yaurage aikhoina thabak sururiba mafam ado madugi mapu laktadana khara thengtokre chak thongnanaba chengsu walaklabani chak thongnanaba tawro hoi Sakhenbi do imungda chengdu pusinduna changkre Sanajawbana ichase lairabe imungda pokluduna maning thonganba sungamde karam kandabu nungai khidoino aikhoigi imung asiba aisu khalibani moi mapa subadi sungleb lepte adubu nungai badi sungam hengamde lairabe aikhoigidi iswar kaido laitrabra khangdi tawrisi Sanajawbaga Purnima ga wari sanarami Nongma Sakhenbina turelda ising sokpa lakpada makhoi khulgi nupida chopa nupa khara thengnarami Sakhenbi nupa sing adu ubada yamna hainaramde nupa sing adu su Sakhenbi gi matungda inarai Sakhenbi nangbu ising soge hairo nangi ta nau tonorobi khusa aduna ising konga paibada aikhoi yengba ngamdini ising kondo aikhoi pubirake gadai ase hairaga nupa amana Sakhenbi gi khudang adu paisilai Sakhenbi yamna sauna nupa adugi makhajaida khupakna tharami ngasai makai thagyauna taba noigise aibu nupini haiduna usijibra aigi maidaga khupakna ga thaini itausa masigi nupi lamhen biase phaduna pukhrasi taw nupa mayam aduna Sakhenbi bu phagadabagi tawrami tanja aduda sayon laklami sayona nupa singa du phurami nupa singa du su khulakpagi macha nupa sayoni khanglabada mafam adu thadoktuna chenakirami Sakhenbi sayonda yengduna ngasi matam jana ta sayon laklamdrabadi nachalgi punsi ase kari urangani haiba tamma ngamde ta sayongi singba ngamlaridaba lamanama nachalna don sinjari Sakhenbi adumna haigano Sakhenbi aina thoinuda wafam ama haikibani thoinuna nangoda kemta haiktabra haire ta sayon wafam ada oibe yaroi aibu ta sayongi nachalmakni haina khanbiyo karigi oibe yaroiduna Sakhenbi
ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯍꯥꯏꯌꯨ. ꯑꯩ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯣꯏ. ꯊꯥꯁꯥꯌꯣꯟ, ꯅꯆꯜꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯦ. ꯀꯔꯤꯒꯤ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯁꯛꯍꯦꯟꯕꯤ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩ ꯅꯪꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ. ꯊꯥꯁꯥꯌꯣꯟ, ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ. ꯑꯗꯨꯒ ꯊꯥꯁꯥꯌꯣꯟꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ. ꯊꯥꯁꯥꯌꯣꯟꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ. ꯁꯛꯍꯦꯟꯕꯤ, ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯝꯃꯣꯏ ꯑꯗꯨ ꯈꯛꯇꯅꯤ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯏꯇꯣꯝꯇ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ. ꯊꯥꯁꯥꯌꯣꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯁꯛꯍꯦꯟꯕꯤ, ꯑꯁꯦꯡꯕꯅꯤ. ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯑꯩ ꯉꯝꯃꯣꯏ. ꯁꯥꯌꯣꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯌꯣꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯁꯥꯌꯣꯟꯅ ꯍꯥꯏꯔꯤꯕꯗꯨ ꯁꯛꯍꯦꯟꯕꯤꯅꯁꯨ ꯌꯥꯊꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯁꯥꯌꯣꯟꯒ ꯁꯛꯍꯦꯟꯕꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ. ꯅꯣꯡꯃꯇ ꯎꯗꯕꯗ ꯂꯩꯕ ꯉꯝꯅꯔꯝꯗꯦ. ꯁꯥꯌꯣꯟꯒ ꯁꯛꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯨꯜ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯂꯝꯃꯤ. ꯃꯤ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯆꯥꯅꯩ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ. ꯀꯂꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ. ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯜꯂꯥꯛꯄ ꯃꯅꯥꯏ ꯑꯆꯥꯕ ꯂꯥꯛꯄꯅ ꯄꯥꯎ ꯑꯁꯤ ꯈꯨꯜꯂꯥꯛꯄꯗ ꯇꯝꯂꯝꯃꯤ. ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯗꯨ ꯃꯀꯣꯛ ꯄꯥꯏꯔꯝꯃꯤ. ꯈꯨꯜꯂꯥꯛꯄꯅ ꯂꯥꯛꯄ, ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ. ꯐꯒꯅꯤ ꯄꯥ ꯈꯨꯜꯂꯥꯛꯄ. ꯈꯨꯜꯂꯥꯛꯄꯒ ꯂꯥꯛꯄꯒ ꯃꯅꯥꯏ ꯈꯔ ꯂꯣꯏꯅꯗꯨꯅ ꯁꯛꯍꯦꯟꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯁꯅꯥꯖꯥꯎꯕꯒ ꯄꯨꯔꯅꯤꯃꯥꯒꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯈꯨꯜꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯁꯅꯥꯖꯥꯎꯕꯅ, ꯉꯁꯤ ꯊꯥꯖꯗꯅ ꯈꯨꯜꯂꯥꯛꯄꯅ ꯑꯩꯒꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯈꯨꯜꯂꯥꯛꯄ ꯁꯅꯥꯖꯥꯎꯕꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯦꯗꯅ. ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ. ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯨꯅ ꯂꯨꯍꯣꯡꯈꯤꯅꯕꯗꯣ. ꯃꯗꯨꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯈꯨꯜꯂꯥꯛꯄ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ. ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯆꯥꯒ ꯃꯔꯤ ꯂꯩꯅꯔꯝꯂꯕꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ. ꯈꯨꯜꯂꯥꯛꯄ, ꯁꯥꯎꯕꯤꯒꯅꯨ. ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯏꯕꯨꯡꯉꯣ ꯁꯥꯌꯣꯟꯒ ꯃꯔꯤ ꯂꯩꯅꯗꯅꯕ ꯍꯥꯏꯈꯤ. ꯑꯁꯤ ꯍꯥꯏꯅꯔꯕꯗ ꯈꯨꯜꯂꯥꯛꯄꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯈꯨꯜꯂꯥꯛꯄ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯛꯍꯦꯟꯕꯤꯗꯨ ꯁꯥꯌꯣꯟꯒ ꯎꯅꯔꯒ ꯍꯜꯂꯛꯂꯝꯃꯤ. ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯈꯔ ꯁꯥꯎꯅ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥ? ꯏꯃꯥ, ꯑꯩ ꯏꯇꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ. ꯀꯔꯤꯒꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯠꯄ? ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯊꯤꯅ ꯉꯥꯡꯍꯜꯂꯦꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯂꯧꯗꯨꯅ ꯁꯛꯍꯦꯟꯕꯤꯕꯨ ꯐꯨꯔꯝꯃꯤ. ꯁꯅꯥꯖꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ. ꯍꯩ ꯃꯃꯥ, ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯅꯪꯅ ꯏꯆꯥ ꯐꯨꯔꯤꯕꯗꯤ? ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯣ? ꯃꯣꯏ ꯃꯄꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡ. ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯕꯁꯦ. ꯄꯨꯔꯅꯤꯃꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯪ ꯃꯈꯥ ꯇꯥꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯌꯣꯟꯒ ꯃꯔꯤ ꯂꯩꯅꯒꯗ꯭ꯔꯥ ꯍꯥꯏ. ꯂꯥꯏꯔꯕ ꯃꯆꯥ ꯅꯪꯅ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯅꯣ? ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥ ꯁꯥꯌꯣꯟꯒ ꯎꯅꯖꯔꯔꯣꯏ. ꯏꯃꯥ, ꯅꯆꯥ ꯂꯥꯛꯂꯦ. ꯕꯥꯕꯥ, ꯅꯆꯥ ꯂꯥꯛꯂꯦ. ꯏꯃꯥꯒ ꯕꯥꯕꯥꯒꯕꯨ ꯅꯆꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯦ. ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯆꯪꯉꯨ. ꯏꯃꯨꯡꯗꯅꯦ ꯅꯃꯥꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯉꯥꯡꯖꯔꯤꯕꯅꯤ. ꯁꯛꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯅꯥꯖꯥꯎꯕ マギ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯃꯃꯥ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯨꯍꯣꯡꯈꯤꯅꯅꯕ ꯇꯧꯁꯤ. ꯃꯣꯏ ꯃꯄꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯨ. ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯁꯪꯕꯤꯗꯨ ꯂꯥꯛꯂꯝꯃꯤ. ꯄꯨꯔꯅꯤꯃꯥꯅ, ꯑꯁꯪꯕꯤ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯆꯪꯉꯣ ꯂꯥꯛꯑꯣ. ꯇꯥꯗꯒ ꯏꯅꯝꯃꯒ ꯂꯩꯔꯝꯕ ꯌꯥꯝ ꯐꯔꯦ. ꯑꯩꯁꯦ ꯏꯅꯝꯃꯒ ꯇꯥꯗꯒꯗ ꯋꯥꯐꯝ ꯑꯃꯗ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯑꯁꯪꯕꯤ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ इनमगी इचानुपी सखेनबीसे यामना पामजरुरा माले खुलाकपीना मांगोन कारुसे हाइदना अइंगोंदा हाइबनी तकपनसु याद्रे अदो तादगा इनमगना करी खालीगे अदुदी याम फै कैनो असंबिया अथुबदा मांगोल कारकनबा हाइख्रो फरी इनमा अदुदी अइ हाइख्रगे असमना असंगबीसु चटखिरमी नुमित असिदगी सखेनबीगा सायोनगा अमुक हन्ना उन्नखिद्रे सायोनदी सखेनबीबु उननबा नुमित खुदिंगी लाक्लम्मी अदुबु सखेनबीदी थोक्लखिद्रे सायोनदु सखेनबीगी मपाउ तानिंगलम्मी सायोन थोइनुगी मयुमदा लाक्लम्मी थोइनु मांगोंदा फी सादुना लैरम्मी थोइनु सायोनबु उबदा ता सायोन नंग लाइरो
Chang'o. Thoino. Sakin bidu bu kaidawa yawgi. Ukidaba numit marini suri. Ta sayon. Nang sakin bigi pau tadri ba. Sakin bigi kai pau na thoino. Ta sayon. Sakin bidong manggol karak le. Kari haiba. Sakin bibu manggol kari haiba. Hoi ta sayon. Luhong base. Ita sakin bina diya zadabani. Moigi imaga papaga na sinbani. Ipa kulak pa na ita hoy dalak laga ita bu mamawoy ba pamde haiduna thina ngangnam badagi. Itagi imaga papaga da sauki ba oira male. Aikhoi pabana sakin bi khoi da chatuna nganglui haiba. Fare thoino. Adudi ay amuk chatna na ba tawragi. Hoi ta sayon. Sayon du mayum tamna laklami. Mayum yobaga mapagi manakta changlaktuna mapada asumna hairami. Baba. Karigi paba na migi mayum da chatuna migi macha aduna ngangluri bano. Hai. Laira chudat na binupi adong ay imawoy ba pam din he. Ay gi imaw di ina kaya khunba imungi macha oy gadabani. Baba. Sakin bido laira jarabaso thamoy sengwami. Nacha di sakin bibo yamna nusi jaruri. Sakin bina jabadi ay mapok asimagi nupi thiraroi. Kulak pa sauna sayon ni makajay da kupak na tharami. Nahak ase ay napokpa icha oiram labadi. Mapa ay na haibawa yaram gadabani. Kulak piso chensilak to na magi nupabu khamto e. Karino, moy mapa na tawbiri basibo. Sayon, mapa da yamna khangning na. Baba, aise na khoina pokpa na cha na trabadi. Ay gi apokpa pokpi kanano. Na cha de sing na haibi. Kulak pi macha de yengduna. Imagi sayon, karino nang nangang ba adubo. Napa na sawbo de gi hairibani. Ima, Baba gi se sawbo gi haibana te. Aikhoina khangdaba manungda karigumba aronba khara le. Matam kaya dagi aina lotuna thamrakpa wafam ase namana chata hairike. Tar mama. Nangda angang unakibado angang adu sina poki. Ima amai bi kabok lega aiga tanaduna. Sana jawbo gi angang adu ko onaki. Sayon ase aikhoi gi icha na tin he. Mama. Aikhoi gi icha sayon gi asengba mama mapadi sana jawbo ga Purnima gani. Sakin bibu aina lairere haiduna pamdaba nate. Sakin bi ase nangi hek pokminaba nachanupini. Mapagi wado tabada sayon gi thamoy ado mache tana kaikre. Sayon mamittagi mapi tana kaplaklami. Kulak bi kaptuna. Karino ngasi makhoi mabana haibiriba mayam asibo. Aise icha sayon gi asengba mama nate haiba. Nate moy mapa. Aise Icha sayon mo tabong taranaw po doon na po kiba. Asing mo mama ni. Mama, ay nahari ba mayama sa asing mo ni? Ima amay bi kabuk libuso, ay nahat pa ni. Asing mo do kang labada kulak bido yam na kaplam ni. Sayon na mama na kapli ba do temjin biram ni. Ima, karigi kapli ba no? Ay si ima gi icha ni. Ay gi ima di, ima kapta ni. Kulak bi, machano pa bong mathada chet na kondo na. Mani. Nang di ay gicha ni. Nang di ay gicha. Mama, wapam mase. Sana jawbo ko Purnima ga da haidok lagi haina ina khali. Natrabadi. Makhoi na aikhoi bu yamna lana khankragani. Moy mapa. Icha bu moina lawkhrabadi karam tawbani. Mama, sana jawbo ko Purnima ga gi pukchel munna khang. Moina icha bu lawgi haina khak hairag. Phare moy mapa. Adudi haujik chatuna wapam mase hairurase. Ase haidana makhoi ahumado Sana jawbo gi yumda laklami. Sana jawbo ko Purnima ga so makhoi harau na kaushilami. Sana jawba. Aina lakliba se wapam mama sengtoke haiduna laklibani. Kari karamba wapam no kulakpa. Kulakpa na thoki ba pumba sana jawbo ko Purnima ga da tamlami. Purnima ga sana jawbo ga so makhoi gi macha hingli haiba aduda harau jarami. Sakhen biso sayon ga maga ase hek pokminnaba machin manawni magi mabungni khanglabada Magi thamoy adu yamna kaijarami. Kulakpana. Sana jawba. Aigi iral sing ado amuk tangakpiyo. Aina. Aigi nupi gi thawai kaning lubana. Phatraba thabak ase tawkhibani. Nakhoi da ngang ki sakiba sing adu su. Matang na yadraduna aina haikhibani. Adumna haibigano kulakpa. Ija ase. Kulakpana yokpirambagi masigi phiba mase yawjaribani. Lairaba ikhoina yokpu oiramlabadi. Icha manglamgani. Asumna asengba pumba hainaraduna chamthoknarami. Matam kharagi matungda sakhen bisu
ꯊꯪꯅꯕ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯁꯨ ꯃꯆꯜꯕꯨ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯒꯦꯟꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯑꯍꯜꯁꯤꯡꯅ ꯁꯤꯟꯗꯨꯅ ꯁꯥꯏꯑꯣꯟꯕꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯒ ꯄꯨꯔꯅꯤꯃꯥꯒꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯁꯥꯏꯑꯣꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫